Thobal District Hospital the nupi ama angang pokota lekhidabegi khushaunaraba miyamna hospital gi OPD thuwaikhrek Thobal District Hospital the nupi ama angang unabada lekhidabegi thawdok mari leinana khushaunaraba miyamna hospital asigi OPD casualty counter amasum delivery site thuwaikhrek thawram asiga mari leinana scenery hospital gi doctor yaun authority singi matak matik sabe action laudri ba phawba asi baksang lokhiroi hairi lekhidabegi haksang do hauze hauzik jenims ki mokta leiri Laibak thiba thawdo amatu da laikhidraba miyedu ki mamingna maibam ongbi samita mapuroiba azit kawi Thobal district ki teksa makha lekai digini laikhidraba ki mapuroiba asi army oina leibani ma hauji hauji Rajasthan da leibani ma ki nupi ki delivery ki damak shuti lawra ka mayum da thulakibani ma khoi gi sahi ahu makhai suraba masanupa amasum nauna pokpa anga ama lehauri Thawdo asigi matang na laikhidraba asigi mapuroiba maibam azina phongdokibada ma ki loina bi asi delivery ki damak tha asigi kungatret district hospital de admit tawkibani loinana tang kungani pon ke pung 12 rom tabada hospital asigi doctor sarana surgical operation pangthok tur angang nupa masa ma pokhi operation loiduna delivery room da inthorakraba matung numidang wairam pung mari rom tabada ma ki nupi asi I hathraktuna sorhon ba Hawba wari habadigi hospital sigi doctor amasum nursing da complaint toki adobo hospital gi meke digi anaba si normal oidi surgery tawraga angang pokhiba sina maram moiraga mangon awawa kaya leibani haina phungdoki aduma pu anaba sigi phibam hena luselakpadigi imung manungi miyoi singna doctor amasum nursing da question duna yengna hairabada sukari man thoksakidi operation matung da ka hena thokhiba duga mari lena blood transfusion singba amata pangthokidi numidang pung tararom tabada Anabagi phibam ka hena lusilapadi doctor singi mekedi oxygen support piragusu patient sigi phibam phugalakpigi mami amata lekidi loinana numidang taramathuga minute taram tabada lekidabani thawdo asigi matang imung manungi mekedi gi makhata na phungdorakibada operation asigi mangoinana hospital gi mekedi gi crucial loiba medical test amata pangtokiti operation matung anaba sigi phibam ka hena sukchilaktuna pung tarurom awaba phibam ama mayokna kiba matam aduda hospital gi mekedi gi karimata taksakidi masina maram oiraga patient adu lekhidabani haina penda bo wafam kya phongdoki amaramda samita anga unaraba matung lekhidaba thawdo aduga mari leinana samita gi pokna pham lamdam oiriba Thobal athokpam amasuma ki mapuroibi ki mayum lamdam oiriba teksam maya lekai gi miyam singarang numidang athengwada hospital pulap lakhi loina hospital gi thawong adu pendabadi gi khusaunaraba miyamna pendabadi gi ticket counter amasum main gate ki saruk sing thuwaki adumapo irang adu mafam adu Thobal police ki ehenba forcing laktu irang adu lakshin ki Makata nang se yu angan mada mapamadur yamlaba miyam laktuna irang horakpdegi hospital gi service maruoina emergency water sound Ekaiba thoki loinana miyam gi maikedi gi thawdo asida scenery ba doctor yauna madi leinabasingi matakta matik sabe action lawgadabane haina dabi thoki loinana texame lekai community hall miyam gi oiba mifam ama pangthoktuna makata ba khongjang gi damak GAC shema yauna madi leinaba doctor singi matakta akan be action lawgadabane masu Misi sigi judicial inquiry ama tawgadabani haina DC Thobal da memorandum ama pisinkhre hari separate administration demand tawbada saruk yariba Kuki MLA sing sarkar semada mantri piroidabani haumi wasak pada Manipur gi integrity nga kani haina wasak lamlaga Manipur thugaina ba Kuki gi separate administration demand tawbada sauna saruk yariba Kuki MLA sing government semada minister pham piroidabani government semada community ki sakthungumna semloidabani haina Federation of Home in Tadorakpa Chirolamana Haidi Cholasina Haibana Minister Oibada Tunglam set ki khanduna miyam gyeba thabak tawra asumba tawgadaba puksiel sengba corruption amangchil tharoidaba khanduna mathau pham paihanba mathuktai sel sabada haising patanaba sariba sel du center ki rusing basingda katkadabani minister katkadabadi minister oheloidabani Manipur government ki minister ama oirabadi secretary ta phamduna thabak sugadabani maduna tadunu Guwahati da Delhi da natragana makoina taba maphamda office pham tarabadi miyam gi apunbagi minister oidre Kuki khakta gi minister tare masina separate administration gi demand pithokpaga mane sarkar semningi haiduna Kuki da nonjaraga khurumduna haijaroidabani maduna mai hogduna sakniba mayu mai kei mai thadopikhraba lepham leitaduna lambida sakni bo helaba nupi angang khaktana minungsi khangdana hatkraba singadugi laman singmana kha siktuna khangliba singda karemna bugum thokani sentana phamu phamba hipu hipa masagi lainga ki wa amata
thawna phana pangthok sapa ngamloidaba oirabadi sakar semdabana phai state amagi phangpham thokpa hak khudimak central government piba masum aikoina lawba haibasi India gi state amagi right ni masi khudimak asi kauraga center takna bangamdraga khoiramlaga niba makoigi thaujal ngaibagu miyamda uhanba makoigi khawjau natragana hingma ngamloidabagu miyamda uhanduna minaigi thakta saknibigi thakta thamba tawroidabane aikoigi minister singna saknibigi lusingbigi thakta masana uhanduna lakli masigi lisatuna central government na sananing mamongna sanariba usittaba manbagom uriba amadi khudimak na khuna thon mani India gi state kya maramdam gi party na lengak paiba kya yauri makoida BJP natragana Congress party oidi haiduna masagi state ki sakthung thungdaba karamba state yaukhrabage makoina sentang piraktaba matamadudi India ga pundre malem gi mateng lakani aikoi kharadi thongna leiningsi Kuki MLA sing sarkar semada yauninglabadi ahanmada makoi separate administration demand tawura yauribadu lali haidin su pausna makatari Gaurav Gogoi si North East Gini haibada Ekaiba phaowi en Biren Lok Sabha da Assam gi Congress amadi Gaurav Gogoi na Operation Sindur gi matana satakiba debate phungdokiba wafam kya adu former CMN Biren criticize tawraduna Gaurav Gogoi si North East Gini haibada Ekaiba phaowi haina social media ra thagalakpa warul amana hairi Lok Sabha da satakiba debate adu da Congress ki MPs na India gi military strategy maruoina fighter jet singna long range strike chathaduna duga mari leina hangkiba wafam sing adugi matangda criticize tawraduna Congress ki lusingba si modern warfare technique ki basic sing asi ningtina khangdre haina maral siki MPSC na Operation Sindur gi debate season kiba wangang sangang adu busu condemn tawraduna thawong adu armed force sing da Ekaiba pibane aikoigi thawna pharaba defender sing aduna front line da sokthaba naiduna hona kiba adu nation asibu ngak sena bagi damaktani debate adu da Gaurav Gogoi na India gi fighter jet sing na long range precision strike chata kiba adu gi strategic brilliance adu karimata khangdana close range ta ki kapa yadabra haina phongdo kiba adu bu criticize tawraduna MPSC North East gi ni haibada Ekaiba phaowe ki Security deploy tawrabasu sang mangamdaba lawpham kya leiri irang na law pari lising manga hena law uba yadabana seng metric ton lising taraga manga gi mathakta manglei haukiba sai english ani ga kun go humdoi gi me ahum digi hauna state asida tholak liba kangluk irang asi tapna mahausa gi phigam de hanjilaktuna mafam kya da security deploy tawduna law singuba hauna khrabasu singamasum tampaki leina pa mafam khra de haujik su kana su sang na bangamdana lamhang oiduna lairi irang asina state asigi law pari rising manga ga chamaga kunga taret ki mathakta sahi anirom law ubu yadan lerakibana state asigi sengi pothok metric ton lising taraga manga gi mathakta mangle hana university gi Center for Study of Social Inclusion and Inclusive Policy CSSI gi Associate Professor Dr. Thiam Barat na phongdokri pausna makhatana hairibadi kangluk irang sina maram oiraga hausik phawba lawpham kya law singu tawba ngamdana leiriba sina maram oiraga lawmi sing khamthengna awaba miunari state asigi economy amasum resource asigi sada homfudi law singu dagini adubo kangluk irang sina sauna setheng bangli law unaramba mafam kya ama amasu barricade amadi sangbada khudong thibana nangadra haibigi akiba kya leibana lamhang oina leiri Chusampur district ki manung sana lairiba uyum makhong amasum kaimelen hairiba khul singa si haujik su nakalani makki lawmi sing amata sang mangamda lairi amasum uyum makhong hairiba mafam asida maitai gi imung kunthra rom khundapa mafam amani mafam asida maitai sing law unaba law pari taraga mangarom lairi Manipur gi gross state domestic product ki sada kungani thuidi law singu dagi lakpane dugo irang asina maram oiraga law singu gi thabak punglep lep khibana maram oiraga state asigi economy asi nom gi sokslakli iram asiga madi rendana Manipur University gi CSSI the associate professor oina lairiba Dr. Thiam Barat na hakibada Irang state asigi law pari lising manga hena law singu tawpa yadana lairibasina lawpham asidagi puthokadaba sengi puthok metric ton lising taraga manga hena mangli puthok sang hantarak pasina state asigi GSDP the sound setting piri amarom na law singu tawpa yadana lairibasina state asida saba konadabagi asoba phibam ama mayoknaba yabagi phibam da lairi hari mafam kyada mairoi singna khongjang sangsinkhre
Higher secondary school singi lecturers singna pen down strike ki khongjang changsinkhibadagi mahairoi sing lairik laisu tamba phangdribasi sarkar ga athubada yasinaba ma puraktuna mahairoi sing mapung phana mahitama phanganbi hoina ngasisu mafam kyara khongjang changsinkhri sagolmang higher secondary school gi mahairoi sing su class boycott tawduna strike se thubada yasinaduna makoi bu mahitama phanganbiu amasum hauzik lairiba phiba masidadi mahairoi sing syllabus cover tawba ngambigi asa udri mahairoi sing manglabasu yari haina khanba thawong ka sapmanari haina school asigi 12 class ki mahairoi yaiphabina pienda wafum kya media ra phongdorakli school asigi vice principal gi bageti gi phongdorakhibada sagolmang higher secondary school gi oina hauzik lairiba regular oza si ahung kaktani school asigi mapung oibus subject sing di khongjang sangsing ki oza taragani thoi asina takpi tambibani oza sing asina khongjang sangsing ki badagi nongmada ama anidagi hena tawba ngamdri maram aduna hiramasida sarkarna yasnabama puraktuna mahairoi sing lairik tamba phangan biwaiki Ananda Singha Higher Secondary School Imphal East Hairok Higher Secondary School gi mahairoi singnasu khongjang jangsilibu oza sing amasum sarkar gi marakta yanaba puraktuna makoibu lairik tamba phangan biu haina khongjang jangsinki haidi Pung kungamari gi manungda sengdokadabani apunba maitai furup ama semga sagatpegi panamda haudorakhiba Thawgai Panjal Pangdongna paring naina satharakpa laikai gi maudraga mari suba numaijung miphamasiga mari lendana lamdamasigi chanura singi igi pal ngakpagi thorongga mari lendana pangai yaidongbu koliba ibudok thangjing lilha pakhangba masum ebendau ngangoi kongjeng nurabi ani na khudam oiduna sari wasakpagi thorama ma hokiba tang kunga treta pangokre hariba thoramasigi mami thawgal Panjal Yangdong haina hangba Facebook page asida thakalki hariba Facebook page asida bowler soibam haina hangba Facebook account asidagi thoramasiga mari leinadaba leibak masa tadaba amasum phajadaba wai sijinaduna comment pirakhi haina loop asina thadorakpa sirolaman haidi solasina makhatana haidibana thawgai pangai yangdongna laksaning libadi mahana karamba wakhalonda hairiba comment asi pirakhibano ngasi phawba loop asina hona ki pathabak thoram singda karamba pienaba nuaitaba leibigi haibatu ngasi ayuk pung 8 ga makhaitagi Paraga pung nifuguni pan phawgi manungda loop asigi office ta laktuna sengtokadabani karigumba piriba matamasida loop asigi office ta laktaba tarabadi thawgai pangai yangdongbu usitaba khaknatana laikai asigi isi isal amasum mipung kudingmapu usitabani haina lauraga loop asina laurak ore pudimakta masana yana laujagadabani loinana lamdam asida leiriba loop singnasu thawgai pangai yangdongna laurak khongthang singna sogat piu hairinisu pawsta makhatana phongdorakli Kuki singbu pelhanana basing khong singyada sugi kem thamjinana bo honariba mathong hoktaba thawong asi kudak lepkadabani haina senjam sirangna miyamna wakat mifam satakri Imphal West District ki Sengmai Police Station ki manungsana National Sport University mayamadi akoiba mafam singda suspension of operation susanariba kuki militant singi designated camp Shana Thorang Toribus Kudakda Handokadabani haina ngasi miyoi sawngarom Hienbana Senjam Sirang Community Hall Langana Satharakli with Hong Shibu Yaning the Bapungdok to Wakat Mipam Satakri Gram Panchayat Mangagi Pradhan Jila Parishad Member Singh Maira Pai Bilup Singh Sarona Kungang Taraga Mangarungi Miyoshin Saruk Yadun Satakiba Kongjangantuda Club ni Fugani to a member Singh Saruk Yaduna Wakat Mipam de Sataki Wakat Mipam de Saruk Yakiba Sing the Kuki Su Militant designated camp might take Kunakna Tamjilakpa Yaroi, Kuki militants in the Tamliba Sukudak the Lautu, Maite village volunteers in Pav Yaroi Hena Tava placards in Paki, Wakat Mipamaduga Madilena, Miyam Gueva, Mipamamas Pantoki, Mipamaduna Yena Volatana Loki Warep singer to the Kuki militants single Langana, Satnariba Sukudak the Lautokadavani, Sugar came sing Maite Kundaba Kun singi Yumkaya Nagna Tamayari, Sarona National Sport University, Akoiva Havadi, kilometer Kulungi area the Sugi came Tambayari, Kunangapa Misam Sing Paviyaro having a symbol Warep Kasu Amatu and Loki, Wagat Kongjanga to the Saruk Yakibi. Masinjat PM and a fundo kibata, Matam Sana Hoki was say English sing and Niga Kungo Hondo Yeme, a home digi Horakiba, Koki Teorish na Maite, Atamna no my capsulacun, Landarak Pasiki Manungsana, Shak my Kendrigi, Sing Kong Singya, that lays about Muikiagi Punsi Makri, Yumkia Maitakre, House it Pawada,
masagi mayumda hanjanba ngamdana relief camp na miyoi sa kya lairi asigumba phibam asida laingana kuki gi misang da leptana kuki singu pelana ba singkong singya da sugi camp thamjina na bo honariba mathonguk da ba thong as khudak da lepkada bani Central Sport University sari basi ki manata kuki singi designated su camp sagan hena tawri basi kunjas na shunya ya bangam loi Sport University asi sabada koktruk senjam sirang na selam ta laudana kunjasingna ka tholaga saki bani kuki singi designated su kem sagi hairabasu makogi maram Myanmar natragana Mizoram salaga saruso sentana lauriba phirep asi handoktrabadi miyamna makhatana CSO singa loinana iramdam kannabagi damak thawai tharabasu thana akan makhongjang kya sangshin gani haina phongdokhi hari